Kuki militant singna Maitai Khun singda landarakliba asi thengnanaba amadi Manipurgi saktam kanba ngamnanaba masagi ojaba pumnamak thadoklaga khun ngakliba icha sing phaba yaroi Arambai Tengolgi Luching Purel Koronganba Khuman NIA na phanaba honarakliba asi khudakta lepkadabani haiduna ngarang salungfamda miyamgi khongjang ama changsinkhre Salungpham apunba Maira Baibina miyamga loinana changsinkiba khongjang aduda NIA na Koronganbagi mathakta sirakliba maral yaba ngamloi Koronganbagi mathakta siriba maral khudakta handokadabani amadi Ipurup ijatigi ijasing amata sokpa yaroi haiba kholau kaya amasu laukhi khongjang aduda saruk yapkhibi Salungpham apunba Maira Baibigi president Thingbai Jam Ngangbiton Leimana hai Jahi amaga tha mapan mapung fajilaklaba lan asi losinba ngamdraga Arambai Tengolgi Luching Purel Koronganbada NIA na oidaba maral kaya sizilakliba asi mama oibi singna yaba ngamloi Manipur thukainaba lan hauriba kuki singdana karisu tawpa ngamdraga iramdam kannaba thorakliba icha singda tongan ba case kaya pansinduna fanaba honarakliba asi aranba khongthangni asigumba aranba khongthang asi Manipur amadi central lengangna khudakta lepkadabani haina mahakna makhatakhi Housing Manipur da thokliba yang ase chahi amaga thamapan mapung phajala abani masi phawbada lanje nongmagi lepkadra haraga hoji ngarang isa koronga bagi mathakta NIA na siriba maranje mama ama oina thamo yamna soi yamni yaningte mi haliba kuki jingbuna ngasi kari kumbamta tawdraga isa jing thola iba iramda ifurup kange haina thola iba isa jingbuna khulai pai haidana maran thiraga NIA na aduna adana maran sidana isa ju phana na ba ngasi la khura iba mayam je supreme court no arasu court lak no arasu aikhoi isana sungya yaroi mama jina yaba sungang ngamte Housing Manipur da paliba mami tanglaba state government amadi central government na ngasi Manipur gi ijati punna maksibu kari wano ubibam ke